Matamgi Manipuri Wari channel asibu tambiriba khwai pumnamakpu taramna okjari. Ngasi sumahau sangom Toungamba taramapal suba tangkak amuk puduna lakjari. Punna taminarasi. Thomlamba gari duso kana thauduna jatkre. Number su thade. Haithakriba ngambadu ubada Ningthouja Sanathoiga gari dagi prapra kumtharai. Mani hoiso hatu kumtharakduna machagi nakta changlai. Mamaido makoktagi chentharakpa ina punglup lei. Koktagi chentharakpa iduna pumngangnangni leimaidu masu. Ngamba wakhal yauda asibagom taduna leire. Kana amata hanna yengakta. Ningthoidi machagi sakfamdo ubada khudakta leimaida gyan yauda wanthakre. Sanathoi Ningthoina haitharakpa aduda jangsinduna Ningthoibu ngai. Mit aniduda iran thangna ngambada yengladuna. James thona chinsalakduna ngambagi nagda famthai. Manisu thamoidu fatharaga machagi nagda changlai. Nakanda leiramba mi mayamso mahi chinsinnarai. Hospital da pusinse haiduna hospital manunglomda mayam changduna ngambada pusilai. Hospital yaubaga Dr. Mayamna yengduna Operation Theater da pusinkre. Ningthoi Gyantada Hospital gi beda tumin laikre. Machagi aduguma mataudu ma uningdre haibagum tumin laikre Ningthoidu. Sanathoi kapte makut khutum anidu kanna tasinduna Operation Theater gi thong manakduda tumin lepli. Mani so lepli walda masapomba ngathaduna. Nupani haibadu taglibra. Amata pokchaba machana siba hingba anigi langdaida leiduna changkhiba aduda mani mittagi pi marik ama phawba tarakte. Nungaite pende haibadi yengbada khangi. Mit anina I karaduna ngangsilaga asawba sakfamna ayengba amada tumin yengduna lei. Thoibaga pari kaso thariba chierduda famli tuminna. Amuk so machada yengai. Adubu wa machit ama phawbadi hairakte. Hidak langthaki James ka premgana kuchen cheli. Ningthoi so ngamba so. Ngayhang ta potharaba sangday anido amagi amok. Pung ahomok helakdapadu phawba operation du loide. Nursing kuchen chenay hidak langthaki amagi. Pung marimukki matong Dr. Thorakle. Maniga James ka prap changseli. Thoiba so hogalai. Sanathoidi machilingde adubu ma tari Dr. Duna kari hairakpa haina. Aikhoigi best level dadi hotnajabani sir. Adubu mani adubu haiba wahaiduna luton sankre. Mani danate leiriba pumbadu suni Dr. Do amuk makata silai. Adubu kese yam critical oikre. Isor kuramsi haujiki oinadi kamada leire. Aduga patient gi bi amata aigi room da lakpiyo. Akopa maroldo aigi room da oina haijarage. Doctor do asi hairamlaga chatkre mayamdo machi lengda tumin laihore. James Doctor do gi matung inharaktuna Doctor gi cabin da changai. Doctor do na mangda thariba chair do da makuna inget tawruduna. Phambiyo. James o changsanduna chair amada famthai. Ma wa matangangda langtaknaba mitengna yengladuna Dr. Duna kari hairakpa tangadabagi ngairi. Aina haujik sa haijaramlabaduni. Kese kitang critical oy haina. Chest ribso anide. Adubu laibak fawdagi lungsi sohawre. Khongso nama fracture dawre. Atopa internal part ataydi thoina sokre. Masimadi laibak fawbani na hainingi. Aduga external the sokli basing sidi kesu thoidok patawroi. Doctor do wangang na mangda leiriba monitor ki screen do James lom do unselectuna fracture dawriba part sing do otle. Aduga amok makha tarai. Hauje khwaidagi loriba sei brain de sokpaseni. Tasing ni hairadi magi brain sei hauje kyam thina sokli. Aikhoina ngamba makhaidi honakrabani. Kariguma mana wakal taraklabade operation amaga darkar ikini. Adubo haujik maru oiribadi mana gyan darakpasini. James munna tari wakal joithoktana. James Dr. Dugi wadu taraga tapna akiba amaga sagona duna hanglai. Ado Doctor
ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯀꯌꯥꯝ ꯋꯥꯡꯒꯦ? ꯑꯣꯄꯔꯦꯁꯟꯗꯨꯒ ꯍꯥꯏꯔꯗꯤ 30% ꯃꯨꯛꯇꯤ ꯑꯣꯏꯅꯤꯅ ꯈꯜꯂꯤ꯫ ꯏꯁꯣꯔ ꯈꯨꯔꯨꯝꯁꯦ꯫ ꯖꯦꯝꯁ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯂꯤ꯫ ꯗꯣꯛꯇꯔꯗꯨꯗ ꯊꯣꯛꯑꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯔꯝꯗꯦ꯫ ꯉꯝꯕ ICUꯗ ꯁꯤꯞ ꯇꯧꯔꯝꯂꯤ꯫ ICUꯒꯤ ꯊꯣꯡ ꯃꯃꯥꯡꯗꯨꯗ ꯃꯅꯤꯒ ꯁꯅꯥꯊꯣꯏꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕ, ꯄꯥꯔꯤ ꯑꯃꯗꯤ ꯄ꯭ꯔꯦꯝꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯖꯦꯝꯁꯅ ꯃꯈꯣꯡ ꯊꯥꯡꯅꯤꯡꯗꯅ ꯊꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯃꯅꯤꯅ ꯖꯦꯝꯁꯄꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯊꯣꯏ ꯊꯣꯡꯗꯒꯤ ꯉꯝꯕꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯗꯨ ꯌꯦꯡꯂꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯈꯔ ꯇꯠꯂꯤ꯫ ꯀꯣꯛꯇꯨ ꯕꯦꯟꯗꯦꯖꯅ ꯄꯨꯝꯌꯣꯝ ꯌꯣꯝꯂꯤ꯫ ꯃꯈꯨꯠꯇꯨꯁꯨ ꯃꯆꯤ ꯈꯔ ꯕꯦꯟꯗꯦꯖ ꯌꯦꯠꯂꯤ꯫ ꯑꯗꯨꯒ ꯈꯣꯡ ꯅꯥꯝꯃꯗꯨꯁꯨ ꯑꯉꯧꯕ ꯕꯦꯟꯗꯦꯖꯅ ꯄꯨꯝꯌꯣꯝ ꯌꯣꯝꯂꯤ꯫ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯑꯃꯁꯨ ꯎꯞꯂꯤ꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯈꯥꯡꯂꯝꯕꯗꯣ ꯑꯁꯨꯝ ꯌꯦꯡꯂꯒ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯤꯠꯀꯤ ꯄꯤꯗꯨ ꯈꯖꯥꯏꯊꯛꯇ ꯃꯄꯣꯞ ꯆꯥꯎꯅ ꯆꯦꯟꯊꯔꯛꯂꯤ꯫ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯄꯦꯟꯗꯅ, ꯅꯤꯡꯉꯝꯗꯅ ꯃꯤꯠꯀꯤ ꯄꯤ ꯃꯔꯛꯇꯨꯗ꯫ ꯊꯝꯆꯥ, ꯑꯩ ꯊꯝꯆꯥꯒ ngasi wari sanaduyne khalaga tamchana ata tumin tumni to kaigino aha tamchana piba surprise ai pame tamchana haibado ai yarage tamchagi apamba ngasi airo na haige tawraga kaigino tumin tumni de awgalo ai haige tabai mayam laiye tamcha haugatlo tamcha. ꯊꯣꯡꯗꯨꯗ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯍꯤꯛ ꯀꯞꯊꯣꯔꯛꯂꯤ ꯊꯦꯝꯕꯤꯅꯕ ꯂꯩꯇ꯫ ꯁꯣꯝꯗ ꯃꯅꯤꯅ ꯂꯤꯟꯊꯣꯏꯕꯨ ꯁꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯃꯤ ꯂꯥꯛꯅꯕ ꯄꯥꯎ ꯄꯤꯈꯤꯕꯗꯨꯁꯨ ꯌꯧꯔꯛꯂꯤ꯫ ꯃꯅꯤ ꯖꯦꯝꯁꯇ ꯂꯩꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯅꯣ ꯈꯔ ꯁꯤꯟꯅꯔꯝꯂꯒ ꯒꯥꯔꯤꯗꯨ ꯌꯥꯡꯂꯞ ꯃꯁꯥꯃꯛꯅ ꯊꯧꯗꯣꯛꯇꯨꯅ ꯀꯅꯥꯁꯨ ꯌꯥꯎꯗ ꯃꯊꯟꯇ ꯂꯥꯛꯏ꯫ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯃꯥꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯅꯨꯄꯥ ꯑꯃ ꯑꯅꯤ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯅꯤ ꯋꯥ ꯑꯝꯇ ꯉꯥꯡꯗꯕꯤ ꯕꯤꯜꯗꯤꯡꯗꯨꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯤꯌꯔꯗꯣ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯈꯣꯡꯊꯥꯡꯗꯨ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯀꯥ ꯑꯃꯗ ꯆꯪꯂꯛꯏ꯫ ꯕꯤꯅꯥꯒ ꯅꯨꯄꯥ ꯅꯍꯥ ꯑꯃꯒ ꯆꯤꯌꯔ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯃꯆꯤꯟ ꯄꯨꯜꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯃꯅꯤꯅ ꯆꯪꯉꯛꯄꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯕꯤꯅꯥ ꯍꯣꯏꯒ ꯃꯥꯌꯣꯛꯅꯅ ꯆꯤꯌꯔ ꯑꯃ ꯊꯥꯔꯛꯏ꯫ ꯃꯅꯤꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯁꯛꯐꯝꯗꯣ ꯌꯥꯝ ꯁꯥꯎꯔꯤ꯫ ꯑꯗꯨꯛ ꯁꯥꯎꯕ ꯃꯅꯤꯒꯤ ꯁꯛꯐꯝ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯎꯔꯤ꯫ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯃꯆꯤꯟ ꯃꯦꯜꯂꯤꯗꯨ ꯂꯧꯊꯣꯛꯎ ꯍꯥꯏꯅ ꯃꯉꯛꯅ ꯏꯟꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯦꯟꯁꯤꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯏ꯫ ꯃꯅꯤ ꯋꯥ ꯉꯥꯡꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯃꯃꯤꯠ ꯈꯥꯅ ꯐꯝꯂꯤꯕ ꯑꯅꯤꯗꯨꯗ꯫ ꯕꯤꯅꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯃꯥꯅ ꯅꯪꯒꯤ ꯅꯆꯥꯔꯥ? ꯃꯥꯏꯊꯣꯡꯗꯅ ꯑꯁꯥꯎꯕ, ꯑꯗꯨꯒ ꯆꯤꯝꯕꯥꯜꯗꯒꯤꯅ ꯑꯇꯞꯄ ꯋꯥꯍꯩ꯫ ꯕꯤꯅꯥ ꯀꯤꯅ ꯃꯅꯤꯗ ꯌꯦꯡꯉꯛꯏ꯫ ꯈꯨꯝꯃꯨꯅꯦ ꯅꯆꯥꯗꯨꯔꯣ ꯗꯦꯜꯂꯤꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯏ ꯍꯥꯏꯗꯣ? ꯕꯤꯅꯥ ꯀꯤꯅ ꯃꯅꯤꯗ ꯌꯦꯡꯂꯗꯨꯅ ꯂꯠꯂꯤ ꯇꯧꯔꯗꯨꯅ ꯃꯥꯅꯤ꯫ ꯃꯅꯤ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯅꯆꯥꯁꯦ ꯍꯧꯖꯤꯛꯃꯛ ꯅꯪꯒꯤ ꯅꯃꯥꯡꯃꯛꯇꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯠꯂꯨꯒꯦ? ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯕꯤꯅꯥꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯃꯅꯤꯗ ꯗꯥꯗꯥ, ꯏꯆꯥꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ, ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ, ꯑꯩꯅ ꯂꯥꯟꯕꯅꯤ, ꯑꯩꯕꯨ ꯑꯣꯏꯅ ꯗꯟꯗꯤ ꯄꯤꯕꯤꯌꯨ꯫ ꯍꯟꯗꯛꯇꯤ ꯃꯅꯤ ꯃꯆꯤꯟꯗꯨ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯤꯠ ꯏ ꯀꯥꯅ ꯕꯤꯅꯥꯗ ꯌꯦꯡꯂꯗꯨꯅ ꯃꯅꯤ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯅꯪꯒꯤ ꯅꯆꯥꯅ ꯑꯩꯒꯤ ꯏꯆꯥꯕꯨ, ꯃꯅꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯒꯥꯔꯤꯅ ꯊꯣꯝꯃꯤ ꯍꯥꯏꯕꯁꯦ ꯈꯪꯅ ꯅꯈꯣꯏꯕꯨ ꯀꯟꯒꯗꯧꯔꯤꯕ? ꯕꯤꯖꯣꯏ ꯃꯅꯤꯗ ꯌꯦꯡꯉꯛꯏ ꯀꯤꯅ, ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯃꯅꯤꯁꯨ ꯋꯥꯗꯨ ꯃꯈꯥ ꯁꯝꯊꯔꯛꯂꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯀꯦꯅ ꯈꯜꯂꯤꯕ? ꯃꯁꯤꯈꯛ ꯈꯪꯒꯦ ꯍꯥꯏꯕꯒꯤꯅꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ꯫ ꯃꯅꯤꯒꯤ ꯋꯥꯗꯨꯗ ꯕꯤꯅꯥꯅ ꯇꯍꯥꯅ ꯈꯨꯝꯖꯤꯜꯂꯛꯏ꯫ ꯗꯥꯗꯥ, ꯀꯦꯁꯣꯅꯅꯤ꯫ ꯃꯅꯤꯗꯨ ꯍꯟꯗꯛꯇꯤ ꯁꯥꯎꯒꯠꯂꯛꯂꯤ, ꯈꯣꯟꯗꯨ ꯀꯟꯈꯠꯂꯛꯏ꯫ ꯅꯔꯣꯜ ꯁꯦꯡꯉꯣ, ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯥꯏꯍꯟꯒꯅꯨ꯫
Bina kina prep prep amuk khumjilai. Kesona ngagtane. Underground floor gi upugi wari dusu saroina sanabada aina tahawban. Kesona mangoda arot papumba tamu haiduna aina tamban. Sarga Madamgi accident thokan baso manade. Makade. Thoi sana thoibo mana laukrabade sarna magi maral pumba losin kini khanbage mana tanjangai duna laiban. Ngahan sir ai hiyumdagi phangba numittu so. Hainabadi moreda chatnaba hainabani. Adubu Kesona Binagi macha bijoina leiriba Delhi da oina chatnaba haibadagi Delhi gi ticket kaktuna Bina Delhi da lakhibani. Mama macha Kesona sinarakpa paisa mayamna yamna nungaina numit kharado Delhi da laikibani. Bina suitcase ama yanduna nakanda bijoisu trolley ama chingduna airport dagi thorai. Nupa amana makhoibo ngaiduna leirami. Nupa duga punna yumlomda haitharai. Maitram yorokpada waida Binagi fonda Kesogi call lai. Bina so call du paikhatli. Keso, itai mahoi kayaurage. Maitram yosilai. Oh, kitang thuna yoshin biro adudi. Ai ngairabani. Hoi. Call du thambaga driver da on sinduna. Kitang kana thausi asomna ngaire. Driver do so hana thoramba speed tagi khara kanlap thorai. Asumna Kesogi yum yauraduna mama machado imunglomda changlai. Keso sofa amada phamdana leirami. Ani du su changsinduna phammi. Keso, hairo kari wafam now. Thoi basai mafam change tawdaba yadri. Bijoina ai di hana sa haibaduni. Mafam sida thambasai safe oiroi atopa lamda thamsena. Haujikna kaidawri hairibanu Keso. Moy angangsingdo nganu musulami. Yumsida so aduga itay mo iram daso. Kaygina uncle handak matang sida asukam charang na risibo. Mani hairiba ngambagi mapase aray banati. Manipurda mana ngamdaba leirudaba nupani. Magi khut khara yaw haibagi jingnaba aingonda leire. Hausa kay do saibanu. Thoi base atopa mafam amada shift tawrasi. Aduga makhataba amuk khanarasi. Dendia duda Kesogi fondo ring kingkalae. Fondo paikhatuna nakongda thammi. Kaidore? Sir, haujik angang nupa macha ahomdo itay magi yumda changkhre. What? Yare thamo. Asi haiduna phamlambaday hawgalae. Bijoina, Angka, kaidorge? Itay ma, haujik mag yumlomda chattaba yaro. Asi haiduna Keso imungdagi mapanda thoki. Bina hoisa hawgatuna thoklae. Adubu thongjil yorokpada chap lepi. Police na Kesobu handcuff chanduna leirami. Keso sauna police ta onsinduna lauri. Ai say kanano khangra thado si yam thuna thado na choi manungdo dine yam thado. Police singdo wangangde Kesobu chingduna puraga gari da hapchinduna pukri. Mapanda thorakpa phawa nangda lehoriba Bina mama machadi tawribadu tasingna kyan ngauni yenghori. Wari pumba mama macha loina khangbani. Ahanbada thoibabu mayamna ichingsu chingyaroidaba mafam masamagi mayumda lotuna thamlambani. Adubu ngamba khoina kanna tigalakpa aduda Binabu Delhi da thadokraga Kesona thoibabu Binagi yumda thambani. Bina mama machado Kesogi yumdagi thoraktuna makhoigi yumlomda hathu lai. Adubu yumgi thongdo ilaw lawna hangduna leirami. Adu ubada Bina makutta pairamba suitcase tu thadaramaga manungda prap changai. Bijoy so hathu changai. Adubu makhoina thiriba thoibadi leiramdri. Bina makhutna makok paiduna lei. Bijoy so matha sana lepduna yengi. Bina makhutna makok paiduna matha sana soli. Kamdawni sid loinamak chinarappa tare. Uncle gamtang unaraga wari sadaba yaro. Mana machin kitang kakthoropada ekhoy ani suyauna awaba takadawribani. Haina thoibadi ekhoy yawi haiba khangamo. Maga iga nongmada unakibasu leitri. Bijoyna mo ngaihak wakhal tawraduna ay uncle unanaba tawrage.
Bijoyna kesobu unanaba phanakana hotnabani adubu phangje keso pharba matung humni chenba numitta ayaba phangduna binaga kesoga unaba lai lokap ta leirami kesodu drill jethanaba haiduna sem saringai oibagi police custody da thamlami bina mama machana lakpa ubaduda keso phamlambadagi haugalai mamituna koibada mi leibra haifet yenglaga taplapa khonjal amada nakhoi anina mafam sida laklisei thawai tanjuna haiba lakpa natro nakhoi anina hiram sida chinaningdraba aina haiba wa ama yaba tabani bina do hauje atopa wakhal amata changba nate mama macha khak lithokduna chenba yaba asini madu khangbana maduna makhoigi weakness oihalaga kesona hairakpani bina hatu hatu khomi ayu keso nangna pambado ngamba haiba nga se aina jail changdringai dhal karigumba nakhoina madubu hek torba aina nakhoigi ming sungpan paloi masa kanjanabagidamak bijoyna makha taba thoina khanthadana ngambabu masamakna karina thomkibani tawgi khanbada tawbana hanba manini machagi langnaringai mi thadokduna pumnamak thidokduna khanglabani hek khangbaga mama macha anibu phaduna thamnaba yathang pikrabani kesosu thodok asi thokani haiba khangna thawoina hairibani manigi tawba ngamba magun apangba bina mama macha anina khangdrabaso kesona di khangbani asawbana makhoibuso adumak loisin khrani khanna mana sinba ngaktani bina wari lina masado thak niklabani adubu mangase thoklipa thokdoki maramda wari makha tarai nahanungma ikoi mabuna bujar aduda danja phangbada thabakse pangthokna bana hairakpani mani binabu amuktang akanba saphuga loinana khupakna tharai bina saphudu kanmanbana chair-dagi onthaduna floor da tui jinbaluso I khara thokle bijoy mamabu ubada lepkhalai adubu asawbana phathaba ngamdraduna bijoybu thabakda khongpakna kawrai bijoy so chair-duga konana makhanda longna tai mani maya chiktuna pamit ikaduna ngangladuna aigi chana karigumba phattanungda thoklaba aina nakhoibu maru phaknu muthatkani aina hojik pigidawriba dandise sidi naragini nupa amada ingit piramlaga mani thokre nupa ani changsinduna ani do chingkhatuna lephalli maningna yepa nongwaidu puthoraktuna silencer hapaka bina amadi bijoygi makhongda kapi mama machado chaina khangba ngamtraduna leimaida wana onna thoina khangli somdana keso lokapta leibu oibana wari pumba police personnel mayamduna ngangnabaduna masutari thamoida momon I mapan thongdana asukpa sakphamda adumak leiri adubuma nakongduna de mayamna ngangneribadu thangatuna tari kanglipak jewelski mapu manigi machanupado karina thamamdana hojik hospital da pukhatkri haiduna aikoi CSP do chatkibanine adura aikoi sarna hatu chatkrida ai so file ama piba changbada tarakpani handakti aikoi thabak khara chinjorine thomami bamido faju faude mapado kharadi ngambani haina aikoi di macha masunina kharadi pai khara chawba officer singsini matha sanuisi mantrina mok mathak thongba officer na mok gyan ga ngawthuni da adune migi tawge daw ngamba kangbudogi machadubu garina thomamidubu karamba kyam sakti leba mino khangdene ha sel baiba mise yaknaba yami haiduni ne kiso wari tu tana chimbalu chingduna khazikno e wakhaldu da sukhalli nakhoina pana jana ngambana ma aduga kiso waina ngambana ma nakhoina kok ama panbagom ai kiso kok ama dipali aduna ai kiso ai ngambado nakhoi dotpani somda somanido amo kariso tawdaba saduna hospital da amuk lae mana lakpada Ningthoi makhuna thilliba yitumdu phawba satokdana ICU ward da mangduna onna thoina kaptuna leirami mayam changduna mabu phana balaknarami Ningthoi kaptuna lauri ichabiyo aigi chabiyo asida
ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯩꯐꯝ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯁꯤꯗ ꯇꯨꯝꯒꯗꯕ ꯅꯠꯇꯤꯌꯦ ꯏꯆꯥ ꯄꯤꯌꯣ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ ꯖꯦꯝꯁ ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯍꯧꯗꯣꯛꯑꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯇꯨꯝꯗꯅ ꯂꯩꯔꯤꯁꯤꯕꯣ ꯍꯧꯗꯣꯛꯑꯣ ꯁꯦ ꯏꯃꯥ ꯁꯦ ꯀꯞꯀꯅꯣꯕ ꯐꯖꯅ ꯑꯝꯇ ꯐꯝꯁꯤꯕ ꯖꯦꯝꯁ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯃꯆꯥꯒꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯀꯞꯂꯤꯕ ꯂꯤꯟꯊꯣꯏꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯗꯨꯅ ꯍꯥꯏꯔꯤ ꯁꯅꯥꯊꯣꯏꯁꯨ ꯋꯥꯗꯤ ꯉꯥꯡꯗ ꯀꯞꯅ ꯂꯤꯟꯊꯣꯏꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ ꯂꯤꯟꯊꯣꯏ ꯁꯅꯥꯊꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯔꯗꯨꯅ 이마기 이마 이자세 ꯑꯝꯇ ꯍꯧꯗꯣꯛꯑꯣ ꯁꯤ 이자나 하이러버디 ꯑꯩꯒꯤ 이자세 소이되나 야가니 ꯅꯪꯅ ꯑꯃꯨꯛꯇ ꯑꯩꯒꯤ 이자세 ꯍꯧꯗꯣꯛꯑꯣ ꯑꯩꯒꯤ 이자 ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯁꯤ ꯑꯃꯨꯛꯇ ꯍꯧꯗꯣꯛꯑꯣ ꯁꯤ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯌꯣ ꯁꯅꯥꯊꯣꯏ ꯎꯄꯥꯏ ꯂꯩꯇ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯝꯕꯗꯨ ꯂꯦꯞꯂꯒ ꯃꯥꯁꯨ ꯃꯈꯨꯠ ꯃꯃꯥꯏ ꯈꯣꯝꯗꯨꯅ ꯀꯞꯊꯣꯔꯛꯂꯤ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨꯗ ꯃꯅꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯂꯤꯟꯊꯣꯏ ꯃꯄꯨꯔꯣꯏꯕꯕꯨ ꯎꯕꯗ ꯈꯨꯔꯨ ꯁꯤꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯣꯏ ꯕꯥꯕꯥ ꯅꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯍꯧꯗꯣꯛꯎ ꯀꯩꯗꯧꯒꯦ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯏꯆꯥꯕꯨ ꯍꯧꯗꯣꯛꯎ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯇ ꯍꯧꯗꯣꯛꯑꯣ ꯃꯈꯣꯏ ꯕꯥꯕꯥ ꯑꯃꯨꯛꯇ ꯍꯧꯗꯣꯛꯑꯣ ꯃꯅꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯏꯪꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯂꯤꯟꯊꯣꯏ ꯄꯥꯎꯕꯜ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯃꯣꯏꯕ ꯅꯆꯥꯁꯦ ꯑꯩꯅ ꯀꯧꯕ ꯇꯥꯗ꯭ꯔꯦ ꯃꯅꯤ ꯃꯃꯥꯏꯗꯨꯅ ꯀꯟꯅ ꯂꯩꯊꯣꯛꯇꯨꯅ ꯃꯆꯤꯟꯅ ꯇꯞꯂꯞ ꯁꯣꯜꯂꯤ ꯑꯩꯒꯤ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯇꯥꯡꯒꯤ ꯇꯧꯔꯛꯂꯤꯕ ꯄꯤꯗꯣ ꯃꯥꯡꯍꯜꯂꯒꯤ ꯃꯇꯥꯒꯣ ꯃꯃꯤꯠꯇꯣ ꯐꯠ ꯐꯠ ꯀꯨꯞꯄꯤ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯖꯦꯝꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯂꯒ ꯖꯦꯝꯁ ꯅꯃꯥꯁꯦ ꯅꯦꯠꯇꯝꯗ ꯄꯨꯁꯤꯜꯂꯨꯁꯦ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯟꯊꯣꯏꯗ ꯉꯝꯃꯣꯏ ꯑꯩ ꯆꯠꯂꯣꯏ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯩꯔꯤꯌꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯩꯔꯤꯌꯦ ꯑꯩ ꯆꯠꯂꯣꯏ ꯖꯦꯝꯁ ꯆꯪꯁꯤꯟꯗꯨꯅ ꯂꯤꯟꯊꯣꯏꯕꯨ ꯅꯝꯗꯨꯅ ꯍꯧꯒꯠꯍꯜꯂꯒ ꯃꯄꯥꯟꯗ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯃꯅꯤ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯉꯝꯂꯒ ꯃꯈꯨꯠꯅ ꯃꯃꯥꯏ ꯈꯣꯝꯗꯨꯅ ꯀꯞꯂꯤꯕ ꯁꯅꯥꯊꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠꯅ ꯇꯞꯅ ꯁꯅꯥꯊꯣꯏꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯛꯏ ꯆꯤꯝꯕꯥꯜꯗꯒꯤꯗꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯇꯦ